Pausida impum ujbamar ujba pau kharab de tawjare. Dolandagi taduna sire. Imphal East ki Sanjantong de Labor Horticulture Department da Assistant Engineer oiba Kwagethil Moirang Pure Lekai dagi. Laisam Ratan Kumar Chahi Yangkai Afokpa Laikitrapa Mani Haripambiyo ese Mahagna Lairiba Department asigi mathak thangba floor dagi. Ngarak no betjung ba pung tarak nithoi minute ni forum taba matamda tarak pada thina sokpa dagi laikidre. Fresh na fangba powder Ratan Kumar na lairiba Horticulture Department ki building ki bari suba mathol khwai dagi mathak thangba floor ki saru kharakin thagiduna. Hobadagi semjinanaba AE Ratan Kumar na se chemistry ke punna karangi pungpham aduda kakhatun yengsin bada soibadagi ahoba aduda tasin ki badagi thina soke. Sogla Ratan Kumar laikan naba hostel da pukat bada laikan naba nangtana lambi da laikidabani. Tauduga duga mari na porompat police station case amalokat pagaloinana. Laikidraba Ratan Kumar ki aksang RIMS ki mok ta thamlaba matung ngasi postmortem tawraga ibang manung te sinakre hairi. Makatarakpa atokpa pauda Okdavi ki sinbamda sen talhantuna matai manau mayaka badrak saminare. Moirang them ngan barel. Mayaka basinjak na lakat kibana maram oraga matai marau khaktagi oigada yumpan bagi arunba mari ki wang madana piye dobo. Okdavi ki sinbamda sel talhalaga matai marau mayaka badrak saminana Manipurda saminava Manipurda thengnare. Manipurda mayaka basinjak lalon bagi tongan ba wathok kya ki marakta mayaka badrak sabagi sangsuwang khalagle. Mausa ka manata bamong amada Matai manau su pulap haunaraga mayaka bachinjak chamina bagi wathok laire ana status sida mayaka bachinjak jaba amasung oktabi ki sinphamda khongda ribi singi awon baponsi pinadaba honariba Nirvana Foundation ki machin chatpa misakamana pause sida phongdokre Matai manau drug jamina rakpa amasung ha ki loina bibo lamlanba nupada sandok bagi thawungsi kamdong do wairakpa no haibagi matangda foundation asigi machin chatpi nubi manhai mapuro bena drug sin darakpa dagi sauri bani Mahak Saragani Nupatu Wakal Honglakpa Yai Haiba Ranbo Wakal Lamjing do not nopising Aduna Sudrak Saba Horokibani. Other heroine Amasung Asikam Makal Gamanaba, Maika Bachinjak Singa City, Amburg, Anita Pasinda Ragade. Hectamak Tado Pangablak de Maduna Marum Oragamatai Manau Anibag Drug Java Mio Orake. Masina Tabapakang Laisa Oringeda Maika Bachinjak Saminaraga Pimpan Minaraglaba, Matung the Sumakoi and the Adum Maika Bachinjak Saminarakwana Kunaida. Amasung makoy galay minariba imungi miwika da ang nagpafanglaba sa iteng piri. Maya ika ba sinjak singa sige ba malnong bagi wang kalagi sentok lambi lay tanay jumpala ka maya ika ba sinjak so. Maday manaw sa amin nagpahaba si kam tenglaba kunay sinapi ba sa iteng amane. Maya ika ba sinjak ka doon na maram ura ka makoy da ikay pa yaurukte sel fanglaga di makoy na kaurang liba maya ika ba dragadu saba pangkadaw ribani. Saba pangkadaw ribani na afaba natraga na pataba Hauna banatraga na hauna taba haiba thidana oktevi ki sinphamda nupi kya su khongdarage masi NGO asiki rekota leiba asengba awari singe masin jatpa aduna makhatan hai hojik makhoi gi makhada mai ka ba drugs sindaba yawna oktevi ki lambi da khongdaba nupi chawrak na lisani rom lairi aire masik manung da mai ka ba drugs sinaduna oktevi ki lamasida khongdaba nupi ki sangna chada yangai ga mari rom oire Mio sing asida foundation ki maike dagi matam gi waina serins anba amati kondom sing basing pi bagi thabak lep tan sa tadun lagle Covid laisat amadi war on drugs haurak padagi maika ba drugs sin na pi sing da makoi ki drug adu anak pambapom sing da fangda na maram waraga Imphal ki North AO sida tholak pagi masing su khara hengalak pagum daure makoi mayam masila nai lop sing khakta sena basu ngamba oida bana kari phiom da leiri khangda ba drugs sin na pi sing su yam da leram gani aiwa Thazai Foundation sigi makata restart tawraba singi wainadi sahigi waina matam chana ISIB test tawtok piba yauna madhok daba medical assistant sing phangan bagi tabaka dumak chathare asigum balambi da leiriba nupi sing asi bahana gi punsi dan chelana ba makhoi ngak tagi waina leigada bari rehabilitation center su leingana hausi baba gi waina masing jamna thambidri fana jamna kanna leinga kamadi lanai lup sing na fibam asida gi laksina naba Honorable makoigi oibahana gi punsi dan chelana daba rehabilitation center masing yang kadan duna ningthina wakal tahana na balambi da khong thangjin minadrabadi thingbada awaba oituna laiki gani Imphal East gi wana su asigum banupi sing asigi rehabilitation center amada laidre Manipur gi wana yenglubada su asigum rehab center asi tarafana laiba thengna haire lam asida khongdari banupi sing asi ambana sahi kun manga tagi kuntra manga phawba gi manungda laiba Mio sing na ayam buiri atu bamakoi ki marakta sahi tara ka mapan rom dangai ribi nupi sing so yauruk tabadi nate Manipur ki mafam ayam bada asik mamakal ki nupi sing laire makoi ki marakta ning thin restart tawdaba kya su yauk bana ISIB ki laisara se paksana santurok pada ihena bateng pangalle
Nafi oibesina nupa masing jamna loina ba pambadi nate makoi makoi gi hoglakliba punsi gi khongsa daduna marak moiraga oktibigi lam asida khongtharaklibane mai ka bachinja ka duba leiba ngamlabadi habigi wakalonda masada akiba akaiba amata phaudana oktibigi lam asida khong thangjin ba horakhiba ngaktane karigumba makoina lambi asidagi thadotuna hanagi punsida anjilakna ba hona badaso kodong chadaba kaya mayuknari khodamoina miyoising asigi marakta mapunsigi bo thadaba phangdaba yaure Anak dapang to kiba mikal adu da makoi bo bot tha da ba yana da district administration gi khothang da che sang thajin khiba di lai adu mo puma du gi chap chap pa khum de phang khide makoi gi marak da aadhar card bai bana sing basu yauk da bana malaka ki pi da ba jai fa tharang sing ka na ba lo na da bhona ba da su chaw no khudong sa da ba sing bayong dari hane sa phang do ke amrom da drug sa da na ok da bi gi lam da khong thang cheli bi no pi sing bo hana gi pun si da han chalan na ba hodari ba mai tai lai maron chinai sang ko bulu ba magi Masin zat bam yoi amana phone dorok bagi matung hina haujuk phawa gi oina makhoi gi target client asi sanipan yang kai ne ado lup asi gi makhada client sang fan rom laire lup asi gi makhada asi gumba lambi asi da khongdari ba nopi sing gi oiwa night center home amaso hang dokle home asi da sarakna client kun rom lairami hauji ko di client tara dagina tara ka mathoi rom laire home asi na lairiba akoi bagi mioi sing nasu asi gamba mioi sing asi lehen ba pam da bagi mong utpa kaya Tengnai masina kudong chada bakia lupa sida su mayok na lihai Masagi sahi kun gatari rom surabi sex worker amana pause asid hai magi mungda mawafa khaina na sarang na ba thorak padagi yamna phibam chadana chingi mafum adu da lerakhi mak pujum palaba matung maki mapuro bena amokhanna ato padabi ama pusilak duna lerakhi mak mapuro baga khaina duna halaklaba matung sayul kaya ka amadagi hendok tuna yamna nuai tana leike Mata-mata da mahak tinaramba mamana bisingna heroin powder kharaga senens amaga pirake mata-mata da gi hauna mahak heroin sina bahuraki nomada mari rakumba mai ka badraka sisinai masigi da mak haroko matam da mahaki bari mata sing da gi sel lawrami atuba mahak matam changna mingon da gi sel lawba asi oithok tabana imbal da laktuna ok tabigi lambi asi sathage lambi asi da mahak na khong thangjilak da gi de mahak da mai ka bachinjak sing asi bo leina da bagi da mak payok na ramba sel gi khudong cha da basinga du laikite Note AOC da partner thiram bi Jamini asing ba maming dinate sex worker amna pause asid hai mangna tawriba sinpam asina khundai asina mak point thok vire yum dhan basu sangan re ipam dhan basu ibung ipos ne hek sanglak pada thangna kakani haibadagi sang basu ngamdre maramodram bhak mai makai leitaba myoi oire nongmana thong makhada nongmana futfata hingjarik laga ponsi hingna ba honare makum marai bakthir bi nupi kya amasu khongwa khongda yarik tunare leire Laibakna sakang maikang naraba social worker amana pause asid hai Manipur da mai makai thadok tuna lambi lamjau to okong wakong de yarek pa nupi gi masing hangalakle Thangai sing namaki di social welfare department na asing bamarai bakthira ba nupi sing asig night center home sing pibi ga dabane Night shelter home sing chabi ga dabani khunai ne yadaba sinpam asidagi makoi bo tapna lap thok hana ba makhal maka kaya ki thausil sem ga dabani khwaidagi ihan hana tawdaba yadaba thawdang de mayai ka bachinjak cha bale phan ba hai pasin hoi ga dabane Masigi matung tarakpada makhoi gi sentok lambi pinara balagang na hona gada bane maka tarakba atopa pauda covid na badagi hustan da sirabadi covid na siba oigani oina logani high court coronavirus ki maram dagi hustan da pukhat pa myoy ma hek siba tarabadi siba gi maram adu heart failure natagna atai organ ama soi badagi ne abege mathau ta de amasung asiga mathau doksing adumak covid na maram oidan sibani hana logada bani haina Allahabad high court na aikre Kosumlata yadaba masung atai kamarum na thangkat pa requisition sing aba fir tunda justice air masudi amasung justice bigram di chawhana saba division bans amana covid victim sing department sing da befam thokpa sian ki tengbang adu tha amagi manung da thadok na te state authorities da pautak pege masada soira bade aba fina na ba wafum sing asida chada mapan gi simple interest chahon gani hana bans aduna makata ke Cardiac failure na dagna atopa atay ni haina panba medical report sing aduna COVID-19 ki maram oiram daba yai haiba argument aduna court asibu pelan bangamde maram di COVID hariba asi lungs oiraba suna dagna heart oiraba so orgara ma hekda so kantuna mubasian bi yaban vaccine amani haina court aduna haige July kun mga da pi ki judgment adu da court aduna petitioner sing adugi amom dalu palising kun mga pi ki kadabani ana pautak pi ki aroiba da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punamak padhagasari channel asina domda kanarabadi subscribe tawi business subscribe tawi ramaloinana like and share tawi sukawi kanuk namak po amakhanna thagasari